ꯚꯤꯗꯤꯑꯣ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯦ ꯑꯃꯅ ꯁꯥꯖꯕ ꯏꯅꯐꯤꯅꯤ꯫ ꯏꯅꯐꯤꯗ ꯁꯥꯔꯤꯕ ꯃꯣꯏꯔꯥꯡ ꯑꯁꯤ ꯇꯥꯖ ꯃꯍꯜ ꯃꯣꯏꯔꯥꯡ ꯀꯧꯔꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯅꯝꯕꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕꯒꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕꯒꯤ ꯃꯇꯦꯡ ꯇꯧꯖꯩ꯫ ꯑꯗꯣ ꯑꯩꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯉꯤꯕꯁꯤꯗ ꯈꯔꯗꯤ ꯈꯣꯏꯕꯅꯦꯕ, ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯇꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣꯒ ꯑꯃꯇ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝ꯫ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯇꯧꯔꯛꯑꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯅꯝꯕꯅ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯄꯥꯝꯖꯩ ꯃꯌꯥꯝ꯫ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯔꯣꯏꯐꯥꯎ ꯌꯦꯡꯕꯤꯅꯁꯤ ꯃꯌꯥꯝ꯫ ꯑꯗꯣ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯦ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯛꯎ꯫ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯤꯇꯪ ꯇꯧꯁꯟꯕꯤꯔꯛꯎ ꯃꯌꯥꯝ꯫ Video kakek udah ngangkin. Coba yang bisa udah lagi, satu. Di sana lagi.